ngasi phongkiba tongan tongan manipuri sifong singa masum thokiba thaudo wathok singdagi maruoibi I paw sing khonga saraga manipur top channel gi mekeri gi myam da thamjagi ahan bada Aganipath scheme gi mayokta hawribi iho sogoli MSUI Aganipath Scheme Anti-national amadi anti-people oibi scheme ni huyan paw phongkiba maruiba paw khara BJP government nauna haudokliba Aganipath scheme asi anti-national amadi anti-people oiba maramna akan mamongna kandem tawi haina CPIM Manipur State Committee gi secretary Khetrimim Santana thadorakpa serol amana phongdorakli serol aduna makha taraduna hai BJP gi asigumba thawong sina mayek sengna takli maduri leba asigi naha singda thabak piba ngamdre asigumba scheme asina leba asigi naha kyana mangjarma manglan singadu kaihenbaga pangkhak oire hauji leba asigi tuan state sing scheme asigi mayokta akan mawong iho kya su hauri iho sing asida leba asida laidiba thabak phangdriba naha kyana sauna saruk yari kumja english sing ani ga taraga marida BJP laingakna sai khudingi miyoi crore ani thabak pigani hana lauthokibadu maming khakta gi ngaide supnagi sahi mari khak thabak tahonnana bagi paikhalakri scheme asi kanana su yaningloi asigumba thawong asi leba asigi puari da amuk phaw thokidri maram aduna asigumba anti national oibi scheme asi athubu matamda handokadabani scheme asina maram oiduna leba asida thoningda ba thawdo kya tholakpa yabagi akibisu leitabanati amasum sangagi wakhalonda thabak tawriba lenga asina isam samana hasingi punsida sanabibaga pangkhak oire hainasu serolduna makhatana phongdokli nakala maramda National Institute Unions of India NSUI Manipur nasu hauji laiba ki ayamba state singda Aganipath scheme gi mayokta hauriba ihau singda loop asinasu sagotkani haina NSUI Manipur state ki president MD Kabir Ahamana thadorakpa sirol amana phongdorakli Aganipath recruitment scheme asigi matangda hek laukthorapga laiba asida laidiba mahiroi kayana su scheme asi withdraw tawnaba demand kya satharaki asigumba recruitment scheme asina leba asigi naha singda yamna noaitapu wakhalon ama pokhale hiram asigi matangda Indian National Congress ki lusingba Rahul Gandhi na sfawa tweet tawduna nungnangba phongdokhibasu lekhrabani loinana NSUI gi national president Niras Kundan nasu scheme asigi mayokta yamna peace oiba mongni iho honana ba miyamda appeal tawki asigumba leba ki naha singi mayokta simlakwi scheme asigi mayokta leba asigi khungang city khudingda iho honaba honaragani hainsu sirul makhatana phongdorakli amaramda Aganipath scheme na naha singi future lehaloi haina All India Youth Federation Manipur State Council AIYF MSC gi secretary case Malayana thadorakpa sirolda amana phongdorakli hawkiba June taraga marida Prime Minister Narendra Modi na lusingba cabinet committee on security na approve tawkraba Aganipath recruitment scheme asina thabak phangdriba na hasuna sauna saithing piragani amasu contract basis recruitment system gi mayokta federation asina sumatam supada legani akaknaba atenba age limit na maramoiraga masing yamkhraba unemployment youth kayada scheme asigi khudong sadaba phanglaroi khangatlaba lanmi sing sahi mari thabak tawraba matung makhoi maraktagi sara kungama khaktama regular kadar oina join tohongani haibasima recruitment scheme asigi yamna tamthiba anti soldier oiba thawngni regular kadar oiba phangaudraba sinmi singi pension scheme leitaba su makhoigi social status amadi future manganabigi asobu maramoigani Economic Survey of Manipur 2020-2021 gi matungina mikok lakunthra gi manungda sada 44.4 di unemployed oiraba state asigi youth population asigi maraiba kanana lepadabana state asida sai lisang sitna satharakpa corruption haraba recruitment system na well educated unemployed kaya gi future amadi inspiration manghaliba sigi mathakta Aganipath scheme nasu anauba saithing ama sauna piragani nakala maramda center BJP na lead taw government asibu sagoladuna scheme asi historic oi haina propaganda tawriba sina India gi state kyara protest tawriba miyoi singda hena khoisauna hanba pokhanba haibadu oigani loinana laibak miyam amadi unemployed youth singi maikaida lepiduna scheme asi athubada withdraw tawbiyo amadi establish tawraba procedure gi makara thabak lawbiyo haina AIYF MSC ki makedi appeal tawri loinana atin mamatamda solution ma pibidana lairabadi youth federation akan makhongjang kya sangsilakna bagi damakta su sem saduna laire haina su sirolduna makhata phungdorakli
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯒꯔꯇꯂꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯈꯨꯗꯛꯇꯒꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯒꯔꯇꯂꯥ ꯁꯤꯇꯤꯗ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯗꯒꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇꯒꯤ ꯑꯒꯔꯇꯂꯥꯗ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯊꯣꯡ ꯂꯣꯜꯂꯦ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯛ ꯁꯥꯍꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ NDRF, SDRF amadi Civil Defense Volunteersingnasu ichauna sokolaba mafamsingda changsinduna tengbang pibigi thabak hena mapung fahanbada mateng pangnaba haikre. State asida khanghaudana ichau tholakhiba siga mari leinana Chief Minister Manik Sahana phongdokibada masi mahausaagi oiba thingba ngamdaba thaudo amani. Adubu state lengaki maikeidigi hiram asida ihenba miyeng changduna khudaki oina paikhatpa yaba thabak thoramsing paikhatpa hokre. Miyamna ka hena puning langtaknaba thawigano mateng pangnabagidama ichauna ka hena sokolaba mafamsingda mari leinaba officialsing thajinba hokre. Miyamna su government officialsing amadi tengbangbagi thoramda yauriba miyoisingda apanma piba tawridabani haidi. Hiramasiga mari leinana ngasi Civil Secretariat pangthokiba press conference amada wa ngangladuna Tripura State Disaster Management Program Officer Sarat Kumar Das na hai khudaki oina Agartala City the relief camp taret hangtokle. Isaugi phibam asi lusilakpa yabi oithokpa leibana maram oiraga district khudimaki DC singda khara hena kutpa mafamda leiba miyoising puthorangnaba ngankhre. Tripura State Rifles की पर्सनल सिंह सुमी कन्बगी थबकता चाउना मतेंग पांगली हैना पाउसना फोंदोरकली तेन तक पाउ मदना आसाम इसाउगी फिबम हानदगी हेना लुसिलकली हौखिबा पुंग कुनगी मरिद इसाउ अमरि लैंडस्लाइड नमियोय मरि सियनखि आसाम दा हौखिबा नुमित खरने सिदा नोंग लेप्तन सुबना मरम ओइरगी इसाउगी फिबम हानदगी हेना लुसिलखिबगा लोइनना स्टेट असिदा हौजिक फाउबिग ओइना मियोय कुंथ्रागा मतोय सियनखि हैना रिपोर्ट सिंगना हाइदि report singi matungin state asida haujiksu nong leptana subuna maram oiraga toan ba mafam kya da isaw amadi landslide kya thokli haukiberai numitasu sahi nauriba angangani yauna miyoi mapan landslide na sianki aduga amana thiba phangdana lairi isawna maram oiraga state asigi khungang lising ani samapan kunthra da lairiba miyoi lak taraga mapalom awafumna tankre हाइरिबा मियोइसिंग असि खुदकी ओइना हांगो रिलीफ कैम्प सिंगदा संगजफम लौदुना लैरि अदुबो नोंग लेप्तना सुबना मरम ओइरगा स्टेट असिगी इसाउगी फिबम हानदगी हेना लुसिलकपा याना लैरि हौजी हांगदुना लैरिबा रिलीफ कैम्प सिंग असिदा मखाताना अतोपा मियोइसिंग संगसिनदुना लैबदा खुदोंसादबा मयोगनरबा याबगी थाकता लाक्लै सुहाइरि अनौबा रिलीफ कैम्प सिंग मखाताना हांगदुना मरि लैनबसिंगना थबक पाइखत्रबदी mayum leitraba miyoy kya leiphamgi khudong chaba leitabaga loinana chaba phangdabi awabasu mayuknaraba yana leiri state asigi yamna maru eba city singi manungda ama oiriba Guwahati ki toan ba saruk singdasu landslide amadi isauna maram oiraga sauna khudong chaba mayukna hale haukiba numit mangani sida nong leptana subadagi thoklibi isauna maram oiraga Guwahati amadi atopa city sing phaunariba maru eba lambi sing phaunaba yadana leikre Lengaki maikeidigi hiramasigi matangda paikhatpham thokpa thabak-sing paikhatli hairagasu relief camp da leiribasingna khudong chaba ka hena phangma leitri chanaba polemsing phawbada hainadrabadi phangmagi phibam leite amaramda regional meteorological department gi report matungina numinini makhatana state asida nong sukhigani hairi hainasu pausna phongdorakli adu haujugo nadi myam matang ase lusinjarage myam puna anawa update ngaminasi and thank you